Akashbani Imphal, Maibam Dwijamani na pau pazari, ahanbada maruiba pau. Manipurda chayol khara COVID-19 positive oiba masing hantaruraba matung, ngarang nauna miyoi sama mari positive oiba thengnaki. Apunba positive case lising kunipan yaugatawre. Manipur sarkar na raiza sigi mapam kuntra tareta tribal museums hanaba lupa koti ahum lag maripunipan lising yangkai kaithoklai. Amasung leibaga sida COVID-19 na nahaba pharakpagi sang sada marubdra mangata smik taruk mapan yaure. Haukiba pung kunmarida miyoi lising kuntaruk hena nahaba phakhi. Leibag asina malem gi laisat oriba COVID-19 ge mayok ta punna amata oina lanthengnari lamdam sigi miyamna sakhang narba miyoi kayana su lanphama sida mai pakna bagidamag Akashbani Imphal gi ipau gi khuthangda mipum khuding mangna araiba thong ahum face mask upa amaga phut taruk lapna na leiba mai mit amati khud sa toina hamdoktuna taru tanana thamnaba apel tawri Manipur gi saisakpi Sangita Sungkhamna COVID-19 digi ngakthokna pa miyamda apel tawratuna hai Mayam pumnamakpu Sangita Sungkhamna ikoknona khurumjari Hauzik phawbagi oina COVID-19 gi vaccine puthoktriba maramna laichat asidagi ngakthoknanaba amata ngairaba pambaidi cheksinba haibasina oiri Sarkarna laichat asi thingnanaba hotnariba asigi mathakta aikhoi pumnamaksu bhatamina laichat asidagi ngakthoknanaba tangai fadaba niyom ahum asi ngakna chatminasi Aikhoi khudingmakna yumdagi mapan hek thorakpaga face mask soidana upsi sapon natraga hand wash sizinaduna khudsa sengna toina hamdoksi amasung mi amaga gi marakta phuttarukki social distancing thamsi cheksin bahaibasina isha aikhoi gi nushiraba imung manung amadi miya pumnamakpu laichat asidagi ngakthokpa ngamgadawribani mayambu amukahna khurumjari Hauzik mapungai bapau Manipurda chayol khara COVID-19 positive oibagi masing samagi makhada leiruraba matung khwaidagi nauna miyoi sama mari positive oiba thengnaki raiza sigi apunba positive case lising kuntaret sanipan kuntaret sure raiza gi command control room na ngarang namidang wairam thokiba cherola madhai hariba matamasida Imphal East gi miyoi ama laisat asina laikhidabaga lenena hauzik phawbada siba migi masing sahum kuntrani pan sure matamasida miyoi sama ani naba phaduna discharge tokibaga lenena naba phaba apunba masing lising kuntaruk subna kuntra sure Naba Fabagi Sangna Sada Marubdraham Doita Smik Mangamari Weri Hauzik active case Lishingama Samri Yankai Mapal Lady Manipur Sarkano Rise Siki Tongan ba Jila Singi Mapam Kuntra Tareta Tribal Museums Hanaba Yaba Pikre Museum Sing Asi Sanabagidamag Rise Sarkana Lupa Koti Ohum Lag Maripuni Pal Lishing Yankai Kaitokle Hari Rajagi Commissioner Art and Culture M Zoina Thok Pacherola Manhai Tribal Museums Hagadori Bambapam Sing Adudi Senapati Tamenglong Amasung Sandel gi mapam manga Surasanpur amasung Kangpokpi gi mapam mari Tamenglong gi mapam Ohum amasung Imphal East Ukhrul None amasung Perzol gi mapam amamamni Serola dona makhata na hai Deputy Commissioner Singna Semba khul gi committee Singna Museum sabagi thabak thorum sing paikher kani amasung Museum asi yengsen migi thabak suma khoina tawgadabani hairi Imphal West ki Sangmai Kendra gi manung sana leiba school angang puba ben driver sa Manipurom da Kendra dugi MLA Haikham Dingona lupali sing ama samnga gi sel gi mateng pikre COVID-19 laisot namara moidona khutong sada ba mayong nariba ben driver sing adugi yanglaga sel gi tengbang sing adu pikibani hairi Amaromda Manipur Building and Other Construction Workers Welfare Board ki makhada leiba Sinmi Singda Hanana lupali sing amamam gi tengbang pikraba matung makhata na kari mateng piba yabagi haibadu board asigi chairman su oriba Sri Dingona khanagani hairi Raizapal Dr. Nazma Heptulana Rims ki nauna saba Obstetrics amasung Gynecology Department ki Operation Theater Sangabagi thoramatu da wangang mata Raizapal na hai lebak asigi miyamda sangbidhana piriba right to health yauna right to equality amasung right to life phanganbada obstetricians amasung gynecologists singna maroiba thodang lauri mangna hai ana layang ki tongan ba lamsing gi manungda obstetrics amasung gynecology asi mama amadi angangi yaifanabaga mari lena bana masina thoido hendokpa mafam amakali Operation Theater Haibasi Hospital amagi khwaidagi maroiba saruk amani haina phongdoladuna Raizapal na hai masida leina ataina narakpa maihau langpokna singba thondana mafam ama ohenbagi tangai fadabalei Pradhan Mantri Narendra Modi gi Akashbani gi thongda thagi oina sandokpa man ki baat thoram saliba tha sigi oina December 13 sadokani thoramasida Pradhan Mantri na lebaga sigi amadi mapal lamda leba Bharat macha singda mahagi pungningi wa phongdokani
प्रधानमंत्री की थोरमसी आकाशवाणी इम्फाल नसु था सेगी कुंतरेट की अयुक पुंग 13 कंगला अमसुंग संगाई चैनल अनिमक संदोकनी प्रधानमंत्री न वा ngang bahek loibaga madugi manipuri wahantok sandokani manipuri wahantok asi numit asimaki numidang pung 9 da amung hana sandokani प्रधानमंत्री की वारोल की मणिपुरी वाहनतोक असी AIR LRS सुरजानपुर द सुसंदोकनी मार पाइते कबोई थादो माओ मसुंग तांखुल लोंदना मथंग दिसंबर को 9 दा संदोकनी ताबिरिबा पावसी आकाशवाणी इम्फाल दगिनी लेबाग असिदा कोविड-19 ना नावा फरकपगी सांग सादा मरुद्रा मंगा 10.3 यौरे हौकिबा पुंग 13 दा मियोई 13 हेना नावा फकी हक्सेल मंत्रालय ने हाई नाबा फबमी की मसिंग लाख मरुद्रा 3,000 हेले लेबाग असिदा हौजिक एक्टिव केस की मसिंग लाख 2,000 खक्त ngaire हौकिबा पुंग 13 दा अनोबा पॉजिटिव केस 9,950 थेंगनकी मसि थारगा हौजिक फावदा लेबाग असिदा कोविड-19 की पॉजिटिव ओइबा अपुनबा मसिंग कोटी 1,000 यौरे हारिबा मतम मसिदा मियोई 3,930 लेखिदबगा लोइनेना लाइसट असिना सिबमी की मसिंग लाख 1,93,993 सुरे Film Division, Directorate of Film Festivals, National Film Archives of India अमसुंग Children's Film Society India, National Film Development Corporation द पुनसिनबा केंद्र की मंत्रिमंडल अयाबा पीखरे मंत्रिमंडल की मेफम लोरेबा तुंगदा पाउमिसिंदा वांगांगदा इन्फॉर्मेशन अमसुंग ब्रॉडकास्टिंग मंत्री प्रकाश जावड़ेकर ना हाई फिल्म मीडिया यूनिट सिंग कॉर्पोरेशन अमगी मखादा पुनसिलकपा सिना थबक थोरम सिंग पाक्तोकपद हेना खुदोंग सहनगनी इम्फाल दा ngasi phongba pause singi maroiba pausingi damak Wahengbam Rajesh leire Rajesh Thagajari Dwijamani Raijapal Dr. Nazma Hetula na ngarang Rimstat nauna saba Operation Theater ani sanga kiba amasung thawra maduda mahangna phongtokkiba wafam sing Naharol gi Thaudang Isel Express Ireibak Manipur Mail amasung Morning Bell gi ahanbe headline tori Pawasi Sangai Express Manipuri gina ani suba headline tore MLA Tarani Thoi disqualified Taunanaba Congress Lusingba Singna Election Commission of India ga unagri haiba pauna sana laibak amasung ponafamgi ahan be headline tori Niki Sumina Lusingba NSCN Kena ceasefire laukthokre haiba pauna Sangai Express ki edition animak amasung People's Chronicles ki ahan be headline tori Pawasi Imphal Free Press ponafam amasung Morning Bell dana ani suba headline tori Mumbai da atai leibak singdagi aeroplane da thunglakiba mioi chatret nifu manga quarantine tawduna thamkre haiba pausina Imphal Free Press ki ahan be headline tawri mahi sang sing hangbagi matam leptringai da mairoi singdagi admission tawbagi thabak chathare haiba pauna huyelan paugi ahan be headline oiri singmi singda mukhyamantri gi Christmas ki khudol tribal museum sanaba sel kaithokle haiba pauna sana lebak amasung narogi thokdangi ahan be headline oiri Agriculture sector sokot hanabagi damak laingak pasing amadi lawmi sing punna chatminaba mathok tai haiba pawama huyelam pawgi ani shuba headline oiri lawmi sing gi khalaga Agriculture Protection Commissioner amat thambiu haiba loksal gi wafamna Isel Express ki ani shuba headline chawri Okram Henry gi mathakta tawrapa election gi case ki witness ki evidence lawnaba matam lepkre haiba pawama huyelan pawda fongle Bharat amasung Bangladesh ki border gi matangda Director General singi mifam pangthokre haiba pawma Sangai Express English ki anchor kalam da fongle Griha Mantri Amit Shah gi khongchak mari lenana police na leptana operation chathari haiba pawma Sangai Express Manipuri gi anchor kalam da fongle Lukhosai jawphaba ngamkidaba amasung nauna trial chathanaba dabi di tawba pawma People's Chronicle gi anchor kalam da fongle MLA Dingona ban driver Sam Nipuda selgi matiang pikre haiba pawma naharugi thokdang da fongle private school singa competition taunaba honari drop out mahiroi singju mahi tamanaba honari haiba education minister S Rajengi wafamna Isel Express ki anchor kalam da fongle Dwijamani Thagasari Rajesh Loisilappada COVID-19 dagi ngakthoknaba face mask upa phut taruk lamna leiba khutsa amade mai mit taru tanana thamba haiba asamba thong ahumasi ngakna sarpinaba amohana niksingsari Aroibada maroiba pawmuk Manipur da chayol khara COVID-19 positive oiba masing hantaruraba matung ngarang nauna miyoi sama mari positive oiba thengnaki apunba positive case 19 yogadawre Manipur sarkar na raija sigi mapum 13 tribal museum sana balupa koti ahum lakh marifuni pal 900 kaithokle amasung leibaga sida COVID-19 na naba pharakpagi sang sada marudra manga dasmik taruk mapan yaure haukiba pung 13 da miyoi 13 hena naba phaki paulai sare